Kuki singna lan thokan bani maitai di lan pamde lamjathang Manipur thokliba lan asi kuki singna thokan bani maitai di lan pamde mapal lamde gi mitop pusilaka nu khunda laita duna leraklaba ikoi pun hingminasi haiba kaktani haina thadu inpi Manipur gi general secretary Michael lamjathang na phongdokre wafam asing asi information center for hills areas Manipur isamna sinduna yumnam khuna udahandak Manipur da thokliba lan asi gi waroi sin ama purakna hona bada asoba thodang lokhiba thadu purup ki mioi sing butaram okpagi thorom da phongdokibani thadu purup asi sahi ka gi mamang gi kuki purup ni haina miyam lawduna purup asibu matam sangna namsinduna thambirami haina Michael lamjathang haukipna phongdorakre thadau inpi manipuri team gi secretary Michael lamjathang haukipna makha taraduna hai chahi lising ani gi puari leklaba thadau purup asi mamang da khongsai haina khatnaramba purup aduni purup asi na ngasi phawba lamdam asi da khundaminari bakanglu purup amata gi mayukta laikhiba leite adubu handak lamdam asi da thokliba lan asi da purup asi maitai purup ta saukatpa purup amani haina hek pautok piba asi tobigano Manipur da thokliba thokaning da thodok asi misam miyam kaya laikhidre kaya amana asoka pan nangkhre lan asi kuki singna thogan bani maitai purupti lan ngak thoktuna mapalam degi naron da mito pusilakpa thingduna hanna khunda laita dun leklaba ikoi puna hingminasi haibani ikoi koi dana kuki militant singna thokpi kraba maitai masa risikanta kuki purupta onjarage haituna maitai gi mingi kuki gi mingda olaba phawba kuki singna tamthina hatok pikiba simak tawhaidaba thabuk amani thokliba lan asigi waroisin ama purakpa ngamba maitai purupta lusingba kaya leirabasu amana ama singthanabagi chatnabi leiriba makhai purup asi makhatana wakigani apunba manipuri ama sagana hotnabada chinda lawbagi mahutta thabuk koina utpa mathautai apunba anti manipuri versus pro manipur gi lan asi loitri haina phongdoki thoram aduda istamgi hanagi president and rajendra maitai allies boina phongdoki bada manipur da hoki basahi 2023 gi me hum dagi horakki irang asi thokka daure haibasi isam nahana pau ama fangbadagi irang adu ngalingai matamda nam thaunoba kan honaki adubu laibak thibadi numit adugi numidangdagi irang adu pak sauna thorakpa hauki thoklibe irang adu karamna laksin khibage haina isamgi mihit singna surasan borda sangtunu wari sanana ba honeringai cherakta news ekon da mioi ama double variant gi nongmai ama paiduna kuki sing mafam adu da porfam pamba yaroi haiba wahu ama lakpadagi irang adu amuka hena sauthoki mathang sauthoraktuna ngasi asobu irang oiduna misam kaya ama laikhidre kaya ama nasoka pan nangduna leiri irang asigi waroisin ama purakna bakan honar basunga si phabo waroisin purakpa ngamdriba asi maru aine kuki gi suda leiriba lal hulup singna india lenga ka thamnariba su agreement asi lauthok tuna ningthina mapal lamdagi naronda pusilakpa mitop sing khandoknaba matamdata irang asigi solution purakpa ngamgani haina phongdokhi ekartara da tharamba popi pambi sing manghan khre superintendent of police senapati gi meeting makhada amasung additional superintendent of police NIs to the sonan officer NTF ki meeting makhada senapati district anti narcotic task force na senapati district faibung police station gi manung da leiba Sirong Hills branch ta ekartara da popi pambi sing manghan bagi drive amasa thakre hairi join asida maral police station gi officer in charge na lusingki team asida maram police maibung PS CRPF ki F36 amasung CRPF 142 unit amasung executive magistrate amasung gyaki senapati forest division gi official sing su drone season aduna popi thabam pam sing khangdok pada mating pangki hairi operation adu te ekartara da tharamba popi bami sing yatuna manghan bata natana manak nak pata saramba khangbok sang ahum amasung mai thaduna manghan ki hairi polling station sing da webcasting camera sing sin aduna polling booth manung da aran bathabuk tawba sing irai laina khangdok pangamle bibek mikhal gi matang da polling station sing da webcasting camera sing sin aduna bahut thathabagi thabuk thoram sing real time da yengba ngamle haina manipuri gi additional chief secretary S Vivek Kumar Diongar na phongdokre ngasi lampen da leiba chief electoral officer gi office ta pangthok national voter day gi thoram da manipur gi CEO Silas Kumar Saurasia yauna pangthokiba thoram adu da manipur gi additional chief secretary S Vivek Kumar Diwangar na hai polling booth tana taba pambaisi naba thabuk thoram sing laina khanganduna athubada action loba ngamhale technology gi mateng loba asina mikhal pangthokpa matamda kanglon chumna amasung manung mapal naina thabuk tobada asoba mateng phangde boycott amasung tongan ba aki akhang kaya gi marakta pangthokiba mikhal da manipuri police amasung paramilitary force gi personnel sing na lokhiba thodang sing thani ngai ni border amasung candidate sing ngak sen bada security force na asoba thodang loduna lakhi hairi mak na hai kumja 2027 da pangthokadurba state assembly mikhal gi mangoina na sahi taragani pan mapung faraba sing electoral ronde da yauna bagi damakta college amasung school sing da campaign hauragani haiki mikhal ga mari leina ba photo exhibition ama yauna pangthokiba thoram adu da han bo oina bhot tha thagadoriba mioi sing da EPIC card sing su yantoki thoram gi saruk am oina leibak asigi chief electoral commissioner na national voter day ga mari leina na phongdokiba option sing su taminaki loina na my India my vote Indian citizen
at the heart of Indian democracy haiba topic ta online essay competition singki makok mathang taraba singda sumana lanthoki amaramda national voter dega mari lena Ministry of Youth Affairs and Sports Government of India gi makhada Sports Authority of India North East Regional Center Imphal amadi khuman mahikon mayang Imphal ga punna kusam narga ngasi all cycle camp fitness run haiba wakhalon da school asigi wajasing amadi sai Imphal gi official singa school asida gi hauraga mayang Imphal gi akoi mfam sing da kilometer tara sangba cycle gi rally amadi khongna chen balamjen pangthoki Risikanta gi haksang imung manung amadi JSC na laukhre thasi kunga mathoi da Churachandpur district headquarter gi tuibong dagi kuki khulai pai basing phaduna pukhraga district asigi t net jang kuki khulda nongmaina kaptuna hapi khraba kaksing kunau dagi mayang lambam Risikanti gi asi baksang asi aroi mathau mangam pangthok dabagi damakta jenims ki mok dagi imung manung amadi JSC na laukhre imung manung amadi JSC na laiki droba Risikanta gi haksang JSC na taliba dabi sing laingak na thabuk ta onthok trabadi lauroi haina leiramba adu Manipuri governor Ajoy Kumar Balana imung manung amadi JSC na taliba diman sing thabuk ta onthok lagani haibagi thajaba pirak padagi thawai yaudraba Risikanta gi haksang adu ngasi laukhibani hairi amarom the governor na JSC amadi imung manung na taliba dabi sing thabuk ta onthok taba tarabadi makata na JSC na makata na khungjang kaya jangsil lagani hairi ngasi Risikanta mihat kamari lena sem kiba JSC gi ko convener Sareng Them Susilana Paumising da phungtorak pada governor na thajaba pirak pada gi asi baksang laura basu makata na thabuk to ontorak taba tarabadi khongjang sanction kigani loina Risikanta ga loina rambising nu hauki phairibi kuki nupi asibu Risikanta hat pada chenaram loi haninga leite Risikanta gi seltum amadi maran sing lauthok na bathem tuna kauraga hatok pani haina JSC na lawi maram aduna mari leina singna hauki pusu phaduna wahang pahung sathabiu mahak phadaba tarabadi JSC na democratic oiba mong da khongjang adumak sanction kigani amadi Risikanta laikidabagi case laingak na NIA da sinnakiba ga loina na ex gracia oina lupa lakh tara piragani haina sulau thokpa laikre amadi Risikanta mi hat asibu yaning da phungdok tuna tongan ba so political leader sing na supen da ba phongtorak pa laikre sahi kaya lebluraba Indo Myanmar trade haunaba wari sanakre 2021 dagi matam sang India amasung Myanmar ga Manipur gi more fauna trade exchange tawbagi thabuk sing lebluraba matung leibak ani asigi lalun itik tawnaba haunabagi damakta leibak ani gi delegate sing Myanmar gi capital Nepitau da pangthokre hairi official oiba pau gi matung inna Nepitau da pangthokiba leibak ani gi delegate sing gi mifam aduda matam kuina lebluraba land trade haibadi leibak ani gi lalun itik tawnabagi thabuk adu hauba yanabagi damakta road map ama semduna bilateral land trade asi athuba matamda hauba yanabagi damakta kumna khana ki hairi leibak ani asina land trade haukiba asi India gi oina more da leiba integrated check post aduga Myanmar gi na tamung town fauduna matam sangna leibak ani gi trade exchange asi tawduna lakibani adubu Myanmar romna 2021 gi February thada kup thoktuna sarang nabu laikibadagi India amasung Myanmar ga tawnoraba lalun tiki thabuk adu leptuna lakibani nauna muk leibak ani asigi trade hingatnabagi damakta Myanmar laingak nasu tamung town da makoi gi oiba integrated check post ama saba loikhre hairi NDA na Meghalaya da ILP chathanaba taksinkhre inner line permit ILP gi matang da anoba resolution ama Meghalaya assembly da pass tawna banga students union KSA gi mai kedi taksilak paga loina na kumja 2019 gi mandate pu state ama de central laingak na thabuk oina onthok tabada mahirwe asigi mai kedi gi aning da phongdorakli dimanasi pro ILP oiriba KSU amasung voice of the peoples VPP ani gi na hunana tanba demand ama te hareduna kumja 2019 Manipur resolution ama pass tawduna National Democratic Alliance NDA government na ILP chat han kiba adugumna state asida ILP chat han naba taksin bani hairi mahiroi lup asigi general executive council meeting loiraba matung ke SU gi president na haikibada Meghalaya da assembly na kumja 2019 da pass tawkiba resolution ama center lengak na ngasi phawba thabuk paikhatpa thinthaduna thamliba asida thabuk paikhatnaba state lengak ki maikei digi anoba resolution submit tawduna thabuk tawhan gadabani magna makata na high state lengak na political will leirabadi makata na thinthaba tawduna ILP chat hanaba hotnagani Meghalaya da leirba civil society organization singi marakta ninghanaba ki mami case yuna taliba demand asida mami uwa phangli hairaduna state asida ILP mapung phana chat hantriba phawba Meghalaya da resident safety and security act MRSSA asi mapung phade hairi lemjaringai oiraba medal for gallantry fangada singi ming lauthorpata Manipur police ki commando person manga yorokle leibak asigi lemjaringai oiraba medal for gallantry fangada singi maming lauthorpata Manipuri police commando ki person manga yorokle hayeng pangthok kadoriba leibak asigi republic denominator lanthok kadoriba medal for gallantry president medal for distinguished service PSM amasung medal for meritorious service MMSM fanglagata leibak asigi police fire home guard amasung civil defense amadi correctional service ta mathau tawba personal
ꯆꯃꯥꯄꯟꯒ ꯃꯔꯐꯨꯅꯤꯊꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯉꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫